ꯆꯥꯛ ꯌꯣꯟꯖꯔꯤ ꯁꯤꯡꯖꯨ ꯄꯥꯝꯕꯁꯤꯡꯒꯤ ꯃꯪꯅ ꯍꯥꯎꯋꯦ. ꯚꯤꯗꯤꯑꯣ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯌꯦꯟ ꯊꯣꯡꯕꯅꯦ. ꯁꯤꯗ ꯌꯦꯟ ꯊꯣꯡꯕ ꯂꯩꯔꯦ. ꯑꯗ ꯁꯤꯗ ꯁꯤꯡꯖꯨ ꯂꯩꯔꯦ. ꯑꯗ ꯁꯤꯗ ꯆꯝꯐꯨꯠ ꯂꯩꯔꯦ. ꯁꯤꯗ ꯀꯩ ꯍꯥꯏꯕ ꯁꯤꯁꯦ? ꯆꯅꯥ ꯉꯧꯕ. ꯑꯗꯨ ꯁꯤꯗ ꯁꯤꯗ ꯌꯦꯟ ꯃꯐꯩꯒꯟꯁꯦ ꯑꯅꯤ ꯑꯃꯁꯨ ꯂꯩ. ꯑꯅꯤ. ꯑꯗꯨꯒ ꯕꯣꯔꯥꯁꯨ ꯌꯥꯎꯔꯤ ꯁꯤꯗ. ꯁꯛꯇꯣ ꯈꯔ ꯅꯣꯛ ꯀꯤꯖꯩꯌꯦ. ꯕꯣꯔꯥꯁꯨ ꯌꯥꯎꯔꯤ. ꯑꯗꯨꯗꯤ ꯆꯥꯔꯣ ꯌꯥꯔꯦ. ꯂꯣꯏꯔꯦ. ꯆꯝꯐꯨꯠ ꯍꯥꯏꯈ꯭ꯔꯕ? ꯆꯝꯐꯨꯠ ꯍꯥꯏꯒꯦ. ꯑꯩ ꯁꯤꯡꯖꯨꯁꯦ ꯇꯣꯠꯇꯣꯏꯅꯦ. ꯅꯪ ꯉꯁꯥꯏꯗꯨꯅ ꯍꯥꯏꯗꯣ ꯍꯥꯟꯅ ꯇꯣꯠ ꯍꯥꯏ. ꯑꯩ ꯄꯤꯔꯣ ꯑꯃꯗꯤ. ꯑꯁ ꯁꯤ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒ ꯇꯣꯠ. ꯃꯇꯨꯝ ꯑꯃ ꯇꯥꯈ꯭ꯔꯦ. ꯆꯥꯛ ꯌꯣꯟꯖꯔꯤ. ꯑꯗꯨ ꯇꯣꯠꯂꯣ ꯑꯩ ꯀꯨꯏꯅ ꯄꯥꯏꯗꯣꯏꯅꯦ. ꯁꯥꯏꯅ ꯍꯩꯔ ꯌꯥꯗ ꯍꯩꯔꯒ ꯆꯥꯒꯗꯕꯅꯦꯕ. ꯍꯥꯏꯅ ꯄꯥꯏ. ꯅꯣꯡꯃ ꯇꯧꯁꯤꯔꯣ? ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯌꯧꯁꯜꯂꯛꯑꯅꯤ. ꯊꯥꯡꯒꯠꯂꯒ. ꯌꯦꯟꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯕꯅꯦ ꯒꯥꯏꯁ. ꯊꯣꯡꯅꯤ. ꯇꯣꯠꯄ ꯂꯣꯏꯔꯦ. ꯁꯤ ꯌꯥꯔꯦ. ꯈꯔ ꯇꯣꯠꯂꯒꯦ. ꯌꯥꯔꯦ. ꯄꯥꯏꯒꯦ ꯍꯥꯏꯔꯣ ꯑꯗꯨꯝ? ꯎꯔꯕ ꯌꯦꯡꯉꯣ ꯐꯖꯅ. ꯁꯤꯁꯦ ꯁꯤꯗ ꯍꯩꯗꯣꯛꯑꯝꯃꯒꯦ ꯑꯩꯒꯤꯗꯤ. ꯁꯤꯁꯦ ꯑꯗꯨꯝ ꯀꯩꯅꯣꯗ ꯍꯥꯞꯆꯤꯜꯂꯁꯨ ꯍꯥꯎꯅꯤ. ꯁꯤꯡꯖꯨꯗ. ꯆꯥꯛꯁꯦ ꯆꯤꯡꯅꯤ. ꯆꯤꯡ ꯊꯨꯒꯥꯏꯔꯒꯦ. ꯑꯩ ꯕꯣꯔꯥꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯤ. ꯕꯣꯔꯥꯁꯦ ꯑꯝꯇ ꯆꯤꯍꯧꯈꯤꯒꯦꯀꯣ. ꯕꯣꯔꯥ ꯑꯃ ꯆꯤꯍꯧꯒꯦ. ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯒꯥꯏꯁ. ꯑꯩ ꯆꯝꯐꯨꯠ ꯍꯥꯟꯅ ꯆꯥꯒꯦ. ꯑꯩꯗꯤ ꯌꯥꯗꯦꯕ. ꯊꯛꯁꯤꯀꯣ. ꯂꯣꯏ ꯇꯥꯔꯕ. ꯈꯔ ꯆꯪꯁꯟꯒꯦꯀꯣ. ꯑꯗꯨꯒ ꯍꯩꯒꯦ. ꯃꯇꯣꯡ ꯐꯖꯕ ꯂꯥꯛꯑꯣ. ꯑꯩꯅ ꯐꯖꯗꯕ ꯍꯥꯞꯄꯤꯒꯦ. ꯅꯪ ꯍꯥꯞꯄꯒꯦ? ꯑꯩ ꯀꯣꯠꯆꯒꯦ. ꯅꯪ ꯍꯩꯇꯦ. ꯅꯪ ꯀꯣꯠꯄ ꯍꯩꯕꯣꯏꯔꯦ. ꯍꯥꯎꯅꯤ. ꯌꯥꯔꯕꯣ? ꯆꯥꯔꯁꯤ. ꯍꯧꯖꯤꯛꯀꯣ. ꯊ꯭ꯔꯤꯒ ꯍꯥꯏꯉꯣ. ꯆꯥꯛꯈꯨꯝ ꯆꯥꯎꯕꯤ ꯇꯥꯟꯅꯔꯁꯦ ꯍꯥꯏꯔꯣ? ꯆꯥꯛꯈꯨꯝ ꯆꯥꯎꯅꯅꯦ ꯑꯩꯅ ꯄꯨꯏꯁꯦ. ꯑꯃꯨꯛꯀ ꯇꯥꯟꯅꯁꯤ ꯇꯥꯃꯣ. ꯇꯦꯖꯄꯇꯥ ꯌꯥꯎꯔꯝꯃꯦ. ꯃꯥꯡꯍꯜꯂꯣ. ꯂꯥꯎ. ꯊꯨꯏꯌꯦ ꯅꯪ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯉꯁꯤꯗꯤ. ꯆꯥꯎꯕꯤ ꯇꯥꯟꯅꯁꯦ ꯍꯥꯏꯔꯒ ꯂꯥꯎ ꯍꯨꯡꯉꯥꯏ ꯍꯥꯞꯆꯤꯟꯈꯤꯕ ꯋꯥꯅꯤ. ꯌꯥꯔꯦ. ꯑꯣꯀꯦ. ꯑꯩꯅ ꯆꯥꯎꯋꯦ. ꯍꯥꯎꯋꯦ ꯉꯁꯤꯁꯤꯗꯤ. ꯑꯩ ꯊꯣꯡ ꯍꯩꯔꯣꯏꯗ꯭ꯔꯣ? ꯃꯥ ꯊꯣꯡꯕ ꯅꯠꯇꯦꯀꯣ. ꯃꯥꯕꯣꯛꯅ. ꯁꯤꯁꯦ ꯃꯇꯣꯡ. ꯑꯩ ꯐꯪꯉꯤ. ꯁꯤ ꯍꯩꯍꯧꯏ. ꯍꯩꯗꯣꯛꯀꯅꯨ. ꯃꯤꯉꯣꯟꯗ ꯏꯁꯤꯡ ꯕꯣꯇꯜ ꯃꯈꯨꯝ ꯊꯤꯜꯂꯒ. ꯉꯁꯤꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ. ꯃꯍꯤꯁꯦ ꯌꯥꯝ ꯊꯤꯅ.
吃的。이거 진주도还不认识的，진주不好了，多了，那还不认识，要不拉不得干嘛拉嘛的。진주 나 잘라 그래. 이거好이거. 신기하네. 맞아.最上下了。아. 3으로 잠빠면. 뒤로也是 뒤로 좀 이렇게.那个是哈佛吧？ 어머니 뼈. 나는 없는데 하가. 이거 그냥 해요. 그때마다 또 가서. 궁금해 참.亲不是呀，没把你一起放，想不到，那因为他自己不让嘛，自己。 이날. 好晒。 高兴的，我3个菜。够多了。现在耽误着的。
ꯁꯤꯡꯖꯨꯁꯦ ꯑꯩ ꯌꯥꯝꯃꯦꯕ ꯑꯗꯨꯅ ꯁꯤꯡꯖꯨ ꯉꯥꯛ ꯆꯥꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦ ꯃꯤꯃꯤꯁꯨ ꯇꯣꯠꯁꯜꯂꯝꯅꯤꯀꯣ ꯃꯤꯃꯤꯁꯦ ꯌꯦꯟ ꯊꯣꯡꯕ ꯁꯤꯡꯖꯨꯒ ꯆꯥꯟꯅꯕ ꯃꯤ ꯁꯤꯡꯖꯨ ꯆꯅꯥꯁꯨ ꯌꯥꯝꯃꯦ ꯑꯩ ꯃꯈꯣꯡꯗ ꯎꯗ꯭ꯔꯦ ꯑꯩ ꯆꯥꯕꯤꯎꯔꯥ ꯅꯪ ꯆꯥꯔꯣꯏꯕ 이씨 ꯇꯧꯅ ꯁꯤꯡꯖꯨꯁꯦ ꯑꯩꯅ ꯇꯪꯈꯥꯏ ꯑꯃ ꯆꯥꯏꯅꯤ ꯅꯪ ꯁꯤꯡꯖꯨ ꯆꯥꯗꯧꯅꯤ ꯆꯥꯍꯧꯗ꯭ꯔꯦ 이제 그냥 잡아. 이제 나 합의라. 전부 다 싸워. 현자야, 라스타. 가위바위보다. 응. 가위바위보. 아빠가 왜 깜짝 놀래. 이거 다 앞에서 뭐라 하면. 니가 와야 생주야. 응. 와래 와. 응. 진주 만드시니까 알려주네. 응. 뭐 하나 하자. 이거. 진짜 빵 맛있게. 그러니까. 디자인 이거 사는 거 사야 돼. 또 아니라. 그래.
진짜. 아니 나 처음이네. 진짜 bro. This is the best part or something. Ai mai xong rồi. Mình sẽ luộc lên nè. Ma lui ne brother di ale nang hamle. Mông nó hào vậy, nó mông nó sốt này. 이제 할 이거 잘 지가. 미디어 시도에 관심 비비다 먹다 다각자리. 라이크, 쉐어, 서브스크라이브, 코멘트, 그냥